ngase phong tongan manipuri si phong sing amasung thokiba thodwa thok singdagi maroibi I paw sing myam da thamjigi ahanbada Shanghai Express tagi lakhusaraga CM Resign toudouribra Manipur Chief Minister N Biren Chief Minister phamdagi resign tawrabi yana leire amadi hayeng oina mahak thabak thadokpagi serol governor Anushya UK da pisilabi yai haina tongan pawgi likhun singna phongdorakli Pawgi likun singna phongdorakpagi matung ina ngasi numidang center gi mari lenaba minister na Manipur da hauzik oiriba phibamgi matangda Chief Minister da hana hanglakhiba dai hairi sabsana kari hairakibano haiba pawgi likun singna phongdoraktrabasu Manipur da hauzik nena tapa phibam ama leitabagi matangda yamna kana center na takhalakhiba mali hairi Panmayabari Thasi ki Kungamari the Delhi the Union Home Minister Amit Shahna preside tawduna political party punamaki weba mi pham pangthokiba loinana political party singna thamlakhiba wafam sing taraga party singna thamliba wafam sing thabakta onthonaba hotnagane amadi Manipur Santi puraknaba Prime Minister Narendra Modi gi pauktak makhada lepa leitana hotnari amadi Santi gi phibam tapna hanjilakle haiba wafam Amit Shahna thamkhibane Political party punamaki mi pampang thukiba nongan Chief Minister N Biren started flight amada Delhi da satuna Union Home Minister unaraga tanhan halaktuna numidang na pawmisinga airport unabada government ka suspension of operation taunaduna lariba Kuki UG singbu suspension of operation gi ground rule ngakna satanbigi thabak mahakna Amit Shahna tawgune madi tampak lamda thukliba irangna mapu lakshya luai buapam Amit Shahna Chief Minister da thamlakli haina pawdam khibane Union Home Minister na Manipur tapna santi hanjilakle haibaga loinana Chief Minister masana amadi Manipur Police Control Room na thadokpa sirol singna su tapna santi hanjilakle hairabasu Manipur gi singkhong singyada nomai kapna bagi thawdok sing leptana thokpaga loinana ngasisu tampak lamda akanba irang laikhiba marakta center gi mari lenaba minister na Chief Minister da hana telephone tarokhi hairi Center ki mari lenaba minister na hana Chief Minister telephone tarokhiba duga mari lenana MLA sing Chief Minister ki Bangalore punki hairi informal oina pangthokiba mifam madura kari ore blokhiba gi haiba sabsana khangnaba ngamdre adomina mu Chief Minister masamakti hayeng ayuk Chief Minister gi phamdagi resign tawnaba sirol ama governor da pisilbi yai haina confirm tawdriba pawgi likhun singna phongdorakli Adumainama hauzik leribi State Assembly dissolve tawduna Manipur President rule thamnabigi wafamdi leiti haina pawgi likhun singna phongdorakli Union Home Minister Amit Shahna numit marini gi khongsata Manipur laklamba aduda lamdamasida President rule thamnaba demand tawrabasu amadi political party kharanasu President rule thamnaba demand tawrabasu Manipur President rule thamnabagi wafamdi Union Home Minister na preside tawduna Delhi da pangthokiba political party singi mifamda khanakidabane Pawgi likhuna manahai Union Home Minister ki pauktak makhada ngasi numidang Delhi da awang mata ki mifam ama pangthoktuna Manipur hauzik oiriba phibamgi matangda khanakhre hairi oyakliba phibam masida Chief Minister hayeng resign tawrabi yabagi phibam lakhibane Chief Minister na resign tawbada mahaki Council of Ministers sing minister oina leiba yararoidabana matam khara Manipur Legislative Assembly Center na animated suspension na thamlaga anawba Chief Minister khandriba phawa Chief Minister N Biren caretaker Chief Minister oina leiraba yai haire su pawsna makhatana phongdorakli makasa tharakpoina topa pawna India ki intelligence sonman badagi tholapa ngaktani malem gi democracy sat laibak singi manung da khwaidigi saw laibak ne haina sakthok sariba madi malem gi sakhot lamjel yangna san khalaktuna mari suba mapong kallibani haiduna Lenari Bamadi, Lani Kusukulai Lamda super power oidi bani haina pong liba India si intelligence ki lamda di asuki matik soli masina maram orga ngasi Manipur thok liba kanglup anigi irang asisu India ki intelligence sonman madagi tholak pani haina United song thas na phongdorakli masigi mayek laraba praman haibabu ate top state singda yengludragasu aikhoigi pikrab laibak sida yengbada adum khangani khudam ama khaktang pallabada Myanmar gi sin state ki manung sanba Pangwal Khulda Leba Khunja English nga magsamapan nga maudrada Myanmar gi Mikhalda Zomi National Congress ki tiketa merep oiduna Member of Parliament oikiba Thangmilia Pau Goitena Khunja English nga magsamapan nga maudraga mangada Manipur gi Chuchampur district mahak mathantana tana maki imung manung hupna sanglatuna lairakhiba madi India gi electoral list maming sanduna voter identity card paibada natana passport phawa paikhiba India gi intelligence na karimata khawdabasni Thangmilian pa uguite Bangladesh Myanmar amadi India gi lam saruk kaya phaklaga amato ina punsinduna maning tamba
ꯖꯧꯃꯤꯂꯦꯟ ꯑꯃ ꯁꯦꯝꯅꯕꯒꯤ ꯀꯨꯝꯖꯥ ꯏꯪ 1986ꯗ ꯂꯤꯡꯈꯠꯈꯤꯕ ꯖꯧꯃꯤ Reunification Organization ZRO ꯖꯧꯃꯤ Revolutionary Army ZRAꯒꯤ founder president ꯍꯧꯖꯤꯛ ꯑꯐꯕ ꯃꯈꯜꯒꯤ ꯕꯣꯝ ꯇꯣꯞ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯥꯟꯗꯥꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯗ ꯂꯩꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯦꯟꯁ UPF ꯒꯤ ꯑꯄꯨꯟꯕ ꯂꯨꯞ 9ꯒꯤ ꯃꯅꯨꯡꯗ ZRO ZRA ꯁꯨ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯁꯨ ꯅꯠꯇꯕ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ MP ꯑꯣꯏꯔꯝꯕ ꯑꯃꯕꯨ ꯏꯟꯗꯤꯌꯥꯒꯤ ꯚꯣꯇꯔ ꯂꯤꯁꯇ ꯆꯜꯍꯟꯈꯤꯕ ꯑꯃꯗꯤ ꯄꯥꯁꯄꯣꯔꯠ ꯁꯥꯕ ꯐꯥꯎꯕ ꯈꯪꯗꯕ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯃꯅꯤꯄꯨꯔꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯍꯔꯂꯨꯞ ꯑꯃꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨ ꯇꯧꯅꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯂꯧꯕ ꯌꯥꯗꯕ ꯃꯈꯩ ꯁꯣꯜꯂꯦ ꯍꯥꯏꯕ ꯎꯠꯄꯅꯤ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯂꯤꯡꯂꯝꯂꯕ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕ ꯃꯤꯁꯤ ꯃꯤꯅꯥ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯂꯤꯕꯁꯤ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ ꯃꯤꯑꯣꯏ 50,000 ꯍꯦꯟꯕꯒꯤ ꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯂꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯂꯟꯊꯨꯝ ꯃꯥꯡ ꯇꯥꯛꯈꯤꯕꯁꯤ ꯇꯥꯛꯂꯝꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪ ꯄꯨꯝꯕ ꯀꯣꯛꯊꯣꯛꯇꯨꯅ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯩꯍꯜꯂꯤꯕꯁꯤ ꯀꯩꯍꯜꯂꯝꯒꯗ꯭ꯔꯥ ꯆꯤꯡꯃꯥꯏ ꯄꯨꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤ ꯍꯧꯔꯤꯕꯁꯤ ꯍꯧꯔꯝꯒꯗ꯭ꯔꯥ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯃꯤꯇꯣꯞ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯊꯤꯡꯉꯝꯂꯣꯏꯗ꯭ꯔꯥ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯅ ꯎꯁꯤꯟꯅꯗꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯗ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯎꯃꯪ ꯀꯣꯛꯊꯣꯛꯄꯗ ꯏꯟꯗꯤꯌꯥꯁꯨ ꯁꯧꯒꯠꯂꯦ ꯍꯥꯏꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯅ ꯈꯟꯕꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯆꯔꯥꯡꯅꯕ ꯐꯤꯕꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯃꯣꯏꯗ ꯆꯔꯥꯡꯅꯕꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯌꯨꯡꯕ ꯐꯤꯔꯦꯞ ꯑꯃ ꯐꯥꯎꯕ ꯂꯧꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯇꯧꯊꯣꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯥꯛꯏ ꯃꯔꯨꯑꯣꯏꯅ ꯆꯔꯥꯡꯅꯕ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯈꯪꯗꯕ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯆꯔꯥꯡꯅꯕꯁꯤ ꯃꯩꯇꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯒꯦ ꯍꯥꯏꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯤꯕꯁꯤ ꯂꯥꯛꯁꯤꯟꯒꯅꯤ ꯍꯥꯏꯕ ꯅꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯂꯥꯛꯁꯤꯟꯕꯗꯤ ꯂꯩꯇ꯭ꯔꯤ ꯃꯈꯣꯏꯒꯤ ꯃꯤꯆꯝꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯣꯛꯇ꯭ꯔꯤ ꯂꯧꯕꯨꯛꯇ ꯂꯧ ꯎꯕ ꯆꯠꯄꯁꯤꯡꯗ ꯐꯥꯎꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯄꯥꯎ ꯇꯥꯔꯤ ꯃꯇꯥꯡꯁꯤꯗ ꯄꯟꯕ ꯌꯥꯕꯗꯤ ꯐꯝꯕ ꯆꯠꯂꯒ ꯍꯤꯞꯄ ꯆꯠꯂꯤ ꯍꯥꯏꯕꯒꯨꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯩꯗꯥꯡꯐꯝ ꯄꯤꯔꯨꯕꯗꯒꯤ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤꯕꯁꯤꯡꯅ ꯍꯟꯗꯛ ꯃꯤꯌꯥꯝꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯃꯈꯣꯏꯗ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯈꯤꯕꯗꯧꯅ ꯎꯏ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜ ꯂꯃꯟ ꯈꯥꯛꯇꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯈꯨꯗꯨꯝ ꯁꯤꯡꯈꯤꯕ ꯃꯥꯜꯂꯤ ꯃꯔꯝꯗꯨꯅ ꯃꯈꯣꯏꯕꯨ ꯂꯝꯗꯝꯁꯤꯗ ꯁꯩꯗꯥꯡꯐꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯀꯌꯥ ꯊꯥꯖꯗꯦ ꯃꯁꯤ ꯏꯟꯗꯤꯌా ꯂꯩꯉꯥꯛꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯍꯧꯕ ꯆꯨꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯊꯧꯑꯣꯏꯗꯕ ꯃꯇꯧ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯥꯗ ꯄꯨꯟꯗ꯭ꯔꯤꯉꯩꯗ ꯃꯔꯣꯝꯗꯣꯝ ꯃꯅꯤꯡꯇꯝꯅ ꯂꯩꯉꯥꯛꯇꯨꯅ ꯂꯩꯖꯔꯝꯕ ꯐꯤꯕꯝꯗꯣ ꯍꯟꯖꯤꯟꯅꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯁꯨ ꯌꯥꯏ ꯆꯦꯛꯁꯤꯟꯍꯧꯗ꯭ꯔꯕꯗꯤ ꯏꯟꯗꯤꯌꯥ ꯃꯁꯨꯡ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯅꯁꯨ ꯌꯨꯅꯥꯏꯇꯦꯗ ꯆꯣꯡꯊꯥꯁꯅ ꯑꯔꯣꯏꯕꯗ ꯊꯝꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯄꯨꯔꯣꯏꯕꯅ ꯊꯝꯂꯝꯕ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯈꯟꯕꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯐꯨꯃꯪꯅ ꯍꯧꯔꯤ ꯈꯥꯃꯦꯡꯂꯣꯛ ꯈꯨꯟꯒꯤ ꯆꯔꯆ ꯃꯅꯨꯡꯗ ꯀꯨꯀꯤ ꯂꯂꯧꯕꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯗꯤ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯔꯦꯟꯗ꯭ꯔꯒꯤ ꯂꯣꯏꯅꯕꯤ ꯗꯤꯄꯥꯋꯥꯂꯤ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯄ꯭ꯔꯁꯥꯟꯇꯒꯤ ꯂꯣꯏꯅꯕꯤ ꯁꯨꯁꯤꯅꯤ ꯑꯅꯤꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯈꯟꯕꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯐꯨꯃꯪꯅꯗꯨꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯂꯩꯍꯧꯔꯤ ꯖꯨꯟꯒꯤ 13ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯇꯩ ꯈꯨꯟꯁꯤꯡꯒ ꯅꯛꯅꯅ ꯂꯩꯕ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯃꯦꯟꯂꯣꯛ ꯈꯨꯟꯗ ꯂꯩꯕ ꯆꯔꯆ ꯃꯅꯨꯡꯗ ꯀꯨꯀꯤ ꯂꯂꯧꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯁꯥꯒꯤ ꯆꯍꯤ 38 ꯁꯨꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯁ꯭ꯔꯝ ꯅꯔꯦꯟꯗ꯭ꯔ ꯑꯄꯣꯛꯄ ꯂꯩꯁ꯭ꯔꯝ ꯅꯤꯡꯊꯧ ꯀꯣꯡꯄꯥꯜ ꯅꯤꯡꯊꯧꯕꯨꯡ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯁꯥꯒꯤ ꯆꯍꯤ 38 ꯁꯨꯔꯕ RK ꯄ꯭ꯔꯁꯥꯟꯇ ꯑꯄꯣꯛꯄ RK ꯁꯟꯇꯃꯅꯤ ꯀꯣꯡꯄꯥꯜ ꯅꯤꯡꯊꯧꯕꯨꯡ ꯂꯩꯀꯥꯏꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯁ꯭ꯔꯝ ꯅꯔꯦꯟꯗ꯭ꯔ ꯑꯄꯣꯛꯄꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝ ꯀꯣꯡꯄꯥꯜ ꯅꯤꯡꯊꯧꯕꯨꯡ ꯂꯩꯀꯥꯏꯗ ꯄꯣꯛꯇꯨꯅ ꯆꯥꯎꯔꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ RK ꯄ꯭ꯔꯁꯥꯟꯇ ꯅꯔꯦꯟꯗ꯭ꯔꯒꯤ ꯃꯕꯥꯏꯅꯤ ꯅꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯄ꯭ꯔꯁꯥꯟꯇ ꯃꯕꯥꯏ ꯃꯁꯛ ꯊꯣꯛꯏ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯌꯨꯝꯗ ꯅꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯄ꯭ꯔꯁꯥꯟꯇ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯆꯥꯎꯔꯛꯈꯤꯕꯅꯤ ꯂꯩꯁ꯭ꯔꯝ ꯅꯔꯦꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯥꯒꯤ ꯆꯍꯤ 10 ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯁꯥꯒꯤ ꯆꯍꯤ 9 ꯁꯨꯔꯕ ꯃꯆꯥ ꯑꯅꯤ ꯂꯩꯍꯧꯔꯤ ꯂꯩꯁ꯭ꯔꯝ ꯅꯔꯦꯟꯗ꯭ꯔꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯃꯁꯥꯒꯤ ꯆꯍꯤ 30 ꯁꯨꯔꯕꯤ ꯅꯥꯎꯔꯦꯝ ꯅꯤꯡꯉꯣꯜ ꯂꯩꯁ꯭ꯔꯝ ꯑꯣꯡꯕꯤ ꯗꯤꯄꯥꯋꯥꯂꯤ ꯀꯧꯏ RK ꯄ꯭ꯔꯁꯥꯟꯇꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯥꯒꯤ ꯆꯍꯤ 3 ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯁꯥꯒꯤ ꯆꯍꯤ 1.5 ꯁꯨꯔꯕ ꯃꯆꯥ ꯑꯅꯤ ꯂꯩꯍꯧꯔꯤ RK ꯄ꯭ꯔꯁꯥꯟꯇꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯀꯣꯟꯊꯧꯖꯝ ꯅꯤꯡꯉꯣꯜ RK ꯑꯣꯡꯕꯤ ꯁꯨꯁꯤꯅꯤ ꯀꯧꯏ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯁ꯭ꯔꯝ ꯅꯔꯦꯟꯗ꯭ꯔꯒꯤ ꯂꯣꯏꯅꯕꯤ ꯂꯩꯁ꯭ꯔꯝ ꯑꯣꯡꯕꯤ ꯗꯤꯄꯥꯋꯥꯂꯤ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ RK ꯄ꯭ꯔꯁꯥꯟꯇꯒꯤ ꯂꯣꯏꯅꯕꯤ RK ꯑꯣꯡꯕꯤ ꯁꯨꯁꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯨꯔꯣꯏꯕꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯈꯤ ꯃꯦ 3ꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔꯛꯈꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯖꯨꯟ 13ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯈꯥꯃꯦꯟꯂꯣꯛ ꯈꯨꯟꯒꯤ ꯆꯔꯆꯀꯤ ꯃꯄꯥꯟꯗ ꯀꯨꯀꯤ ꯂꯂꯧꯕꯁꯤꯡꯅ ꯕꯣꯝ ꯑꯃ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯄꯣꯈꯥꯏꯈꯤ
ꯍꯥꯟꯅ ꯆꯔꯆ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯨꯟꯒ ꯇꯔꯨꯛ ꯂꯩꯔꯝꯕꯗꯨ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄꯗꯨꯗ ꯆꯦꯟꯅꯈ꯭ꯔꯒ ꯆꯔꯆ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯥꯄꯜ ꯂꯩꯍꯧꯈꯤ꯫ ꯆꯔꯆ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏ ꯃꯥꯄꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯨꯀꯤ ꯂꯜꯍꯧꯕꯁꯤꯡꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯗꯤ ꯊꯥꯡꯅ ꯌꯥꯟꯕ ꯇꯣꯔꯆꯔ ꯀꯌꯥ ꯇꯧꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯥꯄꯜꯒꯤ ꯃꯅꯨꯡꯗ ꯗꯤꯄꯥꯋꯂꯤ ꯑꯃꯗꯤ ꯁꯨꯁꯤꯅꯤ ꯑꯅꯤꯒꯤ ꯃꯄꯨꯔꯣꯏꯕ ꯅꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯄ꯭ꯔꯁꯥꯟꯇ ꯑꯅꯤꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯄꯥꯎꯗꯝꯅꯈꯤ꯫ ꯖꯨꯟ 13ꯗ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯣꯛꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯨꯅ ꯃꯤꯌꯥꯝꯅ ꯑꯊꯧꯕ ꯃꯄꯥꯔꯤ ꯃꯤꯡꯊꯣꯜ ꯄꯤꯗꯨꯅ ꯃꯤꯌꯥꯝꯅ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯂꯩꯁꯨ ꯀꯠꯇꯨꯅ ꯌꯨꯝ ꯐꯥꯎꯕ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯖꯨꯟ 19ꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯖꯨꯟ 29ꯗꯅ ꯂꯥꯟꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯣꯀꯦꯜ MLA ꯁꯨꯁꯤꯟꯗ꯭ꯔꯣ ꯌꯥꯏꯃ ꯃꯁꯥ ꯂꯥꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯣꯏꯅꯅ MLAꯅ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯇ ꯂꯨꯄꯥ 50,000ꯒꯤ ꯁꯦꯟꯐꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯄꯤꯔꯝꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯊꯧ ꯃꯉꯝ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯑꯃꯗꯤ ꯂꯥꯟꯅ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯀ꯭ꯂꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯈꯤ꯫ ꯀꯣꯀꯣꯃꯤ ꯑꯃꯨꯀꯣ CSOꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯅ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯝꯈꯤ꯫ ꯗꯤꯄꯥꯋꯂꯤ ꯑꯃꯗꯤ ꯁꯨꯁꯤꯅꯤ ꯑꯅꯤꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯌꯣꯛ ꯊꯥꯛꯇꯨꯅ ꯍꯤꯡꯒꯗꯒꯦ ꯈꯜꯂꯨꯕꯗ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤꯕꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛꯅ ꯄꯨꯠꯂꯨꯝ ꯄꯨꯗꯨꯅ ꯐꯨꯝꯃꯪꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯗꯤꯄꯥꯋꯂꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯦ꯫ ꯃꯦꯁꯤꯅ ꯐꯅꯦꯛ ꯂꯣꯟꯕꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠ ꯄꯨꯔꯤ꯫ ꯃꯆꯥ ꯑꯅꯤꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯣꯏꯔꯦ ꯍꯥꯏꯈꯤ꯫ ꯁꯨꯁꯤꯅꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ꯫ ꯐꯤ ꯁꯥꯕꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠ ꯄꯨꯅꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗꯅ ꯃꯆꯥ ꯑꯅꯤꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯣꯏꯔꯦ ꯍꯥꯏꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯁ꯭ꯔꯝ ꯅꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ RK ꯄ꯭ꯔꯁꯥꯟꯇ ꯃꯁꯥꯒꯤ ꯆꯍꯤ 38 ꯁꯨꯕ ꯆꯞ ꯃꯥꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯈꯤ꯫ ꯆꯥꯔꯦ ꯆꯥꯃꯤꯟꯅꯩ ꯆꯠꯂꯦ ꯆꯠꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯉꯝꯅꯕ ꯃꯁꯥ ꯃꯁꯥꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯨꯟꯅ ꯐꯣꯇꯣ ꯅꯝꯅꯕ ꯍꯥꯏꯗꯨꯅ ꯅꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯄ꯭ꯔꯁꯥꯟꯇ ꯑꯅꯤꯒꯤ ꯐꯣꯇꯣ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯤ ꯑꯉꯧꯕꯅ ꯌꯣꯝꯕ ꯑꯗꯨ ꯄꯨꯊꯣꯔꯛꯈꯤ꯫ ꯐꯤ ꯑꯉꯧꯕꯅ ꯌꯣꯝꯕ ꯐꯣꯇꯣ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ RK ꯄ꯭ꯔꯁꯥꯟꯇꯒꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 1.5 ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯂꯧꯔꯒ ꯊꯥꯡꯗꯨꯅ ꯄꯨꯔꯒ ꯐꯣꯇꯣ ꯑꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯐꯣꯇꯣ ꯅꯝꯕ ꯃꯇꯝꯗꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯀꯣꯜꯂꯒ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯖꯨꯟ 13ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯨꯀꯤ ꯂꯜꯍꯧꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯖꯨꯟ 13ꯗ ꯅꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯄ꯭ꯔꯁꯥꯟꯇ ꯂꯩꯈꯤꯗꯕꯒꯤ ꯅꯨꯃꯤꯠ ꯂꯧꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯨꯀꯤ ꯂꯜꯍꯧꯕꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯑꯣꯛꯁꯨ ꯅꯤꯡꯊꯦꯝꯆꯥ ꯈꯨꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯌꯨꯝꯅꯥꯝ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯆꯍꯤ 94 ꯑꯄꯣꯛꯄ ꯋꯥꯏ ꯀꯨꯜꯂꯥ, ꯑꯣꯛꯁꯨ ꯅꯤꯡꯊꯦꯝꯆꯥ ꯈꯨꯟꯗꯒꯤ ꯂꯩꯁ꯭ꯔꯝ ꯁꯨꯔꯦꯁ ꯆꯍꯤ 39 ꯑꯄꯣꯛꯄ L ꯁꯃꯨꯉꯧ, ꯄꯥꯡꯒꯩ ꯑꯋꯥꯏꯇꯣ ꯂꯝꯈꯥꯏꯗꯒꯤ ꯍꯧꯕꯤꯖꯝ ꯁꯣꯃꯦꯟ ꯀꯨꯃꯥꯔ ꯆꯍꯤ 39 ꯑꯄꯣꯛꯄ ꯍꯩꯆꯥꯎꯕ, ꯑꯣꯛꯁꯨ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯍꯦꯃꯦꯟꯆꯍꯤ 33 ꯑꯄꯣꯛꯄ M ꯅꯤꯂꯟ, ꯏꯇꯝ ꯅꯨꯡꯒꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯣꯟꯖꯦꯡꯃꯨꯝ ꯁꯪꯀꯔ ꯆꯍꯤ 15 ꯑꯄꯣꯛꯄ K ꯁꯃꯨꯉꯧ, ꯂꯩꯃꯈꯣꯡ ꯃꯄꯥꯟꯗꯒꯤ ꯇꯦꯂꯦꯝ ꯊꯣꯏꯊꯣꯏ ꯆꯍꯤ 19 ꯑꯄꯣꯛꯄ T ꯁꯨꯔꯖꯤꯠ ꯑꯃꯁꯨꯡ ꯀꯪꯂꯥ ꯁꯪꯒꯣꯝꯁꯪ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯩꯁ꯭ꯔꯝ ꯑꯕꯨꯡ ꯆꯍꯤ 38ꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇ ꯀꯨꯀꯤ ꯂꯜꯍꯧꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕ ꯑꯃꯗꯤ ꯊꯥꯡꯅ ꯌꯥꯟꯕꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯀꯀ꯭ꯔꯨ ꯑꯃꯁꯨꯡ ꯁꯦꯟꯖꯝ ꯆꯤꯔꯥꯡꯒꯤ ꯂꯥꯟꯐꯝ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯈꯨꯟꯖꯥ 2 ꯁꯤꯔꯦ 3 ꯁꯣꯛꯂꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁ ꯈꯔꯁꯨ ꯁꯤꯔꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟꯗ ꯑꯥꯔꯃꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯂꯧ ꯈꯣꯏꯔꯕ ꯈꯨꯟꯖꯥꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ CRPFꯀꯤ ꯃꯃꯥꯡꯃꯛꯇꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥꯒꯤ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯁꯤ ꯃꯤꯅꯥ ꯄꯤꯛꯊꯟꯅ ꯌꯥꯎꯕ ꯇꯝꯊꯤꯔꯕ ꯁꯤꯚꯤꯜ ꯋꯥꯔꯒ ꯄꯥꯡꯈꯛ ꯑꯣꯏꯔꯛꯂꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄꯗꯒꯤ ꯁꯦꯟꯇꯔꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯖꯤꯜꯂꯛꯇꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯀꯅꯤ ꯊꯥꯖꯕ ꯃꯐꯝꯁꯤꯡꯗ ꯃꯇꯤꯛ ꯆꯥꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯣꯡꯗꯣꯛꯂꯒꯁꯨ ꯉꯁꯤ ꯀꯥꯎꯇ꯭ꯔꯨꯛ ꯑꯃꯁꯨꯡ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯌꯥꯎꯅ ꯈꯨꯜ ꯑꯅꯤꯁꯤꯒ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯈꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯑꯀꯟꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯈꯨꯜ ꯉꯥꯛꯂꯛꯈꯤꯕ ꯈꯨꯟꯖꯥ 2 ꯁꯤꯔꯒ 3 ꯁꯣꯛꯈ꯭ꯔꯦ꯫ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯅꯥꯀꯜ ꯑꯅꯤꯕꯨ ꯂꯥꯛꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯊꯧꯔꯥꯡꯗ ꯂꯥꯟꯃꯤꯅ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯀꯥꯎꯇ꯭ꯔꯨꯛ ꯑꯃꯗꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡꯒꯤ ꯃꯅꯤꯡꯊꯪꯕ ꯁꯔꯨꯛ ꯌꯥꯎꯅ ꯈꯨꯜ ꯑꯅꯤꯁꯤꯒ ꯅꯛꯅꯅ ꯂꯩꯕ ꯃꯐꯝ ꯈꯔꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥꯁꯤꯡ ꯇꯝꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯇꯥꯔꯛꯄꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ꯫
Kuki Militant sing no mai kap horakpadigi kaukru senjam sirang khakta natana harau thalamasum Bethel Kuki Kul Phawba Konsilaktuna Kulngak libu Khunja sing gi marakta akan momongna kuthona khibani kuthokna ringai serakta Bethel Kuki Kulgi yum kharasu mai sakhi thaudo sigi pauta abri state force ki tongan unit singi personal sing sangsilaktuna Kuki Militant singi mayokta kuthokna bayakhi loinana Assam Rifles ki personal sing su thomjilakhi makhoinadi mitagi kulngak libu Khunja singi maikei de mapangal kalaba bom sing kapsilakhi aduga singlom thangma maikei da usan pambi sing hauriba asongbu umang su bom kya kapsin dona phokhan ki nakala ni gi marakta kuthokna bagi thaudo asi melon wifi nungau hairaga su khangna bu kul ama yauna mulai Kuki Kul na sing ma phawba mathang sandurak tu numai kapnaki hairiba mafam sing asina nakala ni na leptana kuthokna rakpadigi ngihak sarak siba tanja da lanmi na helicopter paisilaktuna nongthaktagi aerial survey phawba sataki haidi ngasigi lanfamna numai maru na parmari leikhidraba Khunja sing aduri Kongpal Khaidam Laikai digi Waikhom Boisa Elias Nilakamal sei kuntragani pan apokpa W Boya masum konsam heroji sei kuntra apokpa Kezoi sanjam khuman mamang laikai ne hadi laikhidraba Boisa Elias Nilakamal Dubai da Merchant Navy oina thabak tori bane hadi ngasei mak mamana ba ma una lakpada khudong thiba thaudo osi mai una khibane hadi thaudo osi da nomoina panduna laikhidraba Boisa gi haksang Khunja sing masum state force ki personal singna thaudo thokpham dagi lakthona ba khona ruda Kuki Militant singna su nomai kapsila khibaga loina Assam Rifles na su nomai kapsila kodagi lakthok ngam ma thaudo asi thokpa horakpa ikan kanadan leikidaba oirabasu matam sana ma ki haksang lathokpa ngamdabadagi nungthul pung manga makhairom tarakpada lauthoktuna police na ambulance amada habaga Jennings ki medical sangtamna purakhi adumaina manipulenga ki mai kedigi singkhong singya da leiriba misam Khunja sing bu thoningdaba thaudo sing thondana ba ningthijana ngak sele hairagasu Kuki Militant sing na amukas numai kablakhi Khunja sing gi thawai manghale haiduna ko shaungraba miyamna BT road ta leiba flyover bridge mathakta Boisa gi haksang purakhiba ambulance thattuna thamki aduga ambulance adu khwerambal kaithil ani gi marakta thaujil halaba matungda makki haksang lautuduna mafum aduda kaithil phambi sing yauna miyamna haikaleka tamki mafam aduda khanghaudana nupi nupa miyoi kya punbe hengalakpadigi rapid action force yauna police personnel sing laklaga laikhidraba Boisa gi haksang gi akoibada sikna saina bangamdana tinkiba miyam adu tear gas cells sing kapsindra tankhaina bo honarki security force ki mekedigi mafum adu pulamba miyam tankhaiduna lakshilaba matungda laikhidrabigi haksang amu hana ambulance hapkatuna Jennings mok puraga thamki amaram nangasi ki thagdokta soklaba singna loitong mop milan sei kuntrag ni thoi yumnam heram ni sei kuntraga tere amasung khuraizam ratan sei ni fukani thoini makhoi hom rims amasung ras medicity te pukatuna lekana khi loinana khudong thibegi wang bada leire hairi loinana ngasina kalani gi marakta akan mongna numijungba matung fawra khothona ki ba sida Kuki Militant singi maikeri gi masing yamna asiana yaukre hairi adomina sabsan Kuki Militants kya Sire kya soki bano haibigi official report ti numidang atheng ba fawra phangma ngamkhide adomina social media ge platform khara da dinga sigi thagdokta laikhidabani haiba Kuki Militant singi photo amasung maming matha upload tawnara ko thengna khensu paw sida palakli makasa tarak poina pokna pam pausi edana sumna report tawri Kuki lalabus na kapsilak pada kulngak pa ani Sire tare sore Imphal manung lan phamga sapmana khre mi kya aso apanang khrairi Laimokong manaki maitei tab khul singda Kuki lalhobana ngasei angan mana nomai kapsulak pada kulngak pa misamani Sire tare sokle sibak sang khwerambal imakai thelu puraklaga haikalaka tamkhre numidang maikei kyadagi miyam horak padagi Imphal manung lan phamga sapmana khre apaba makhal gi khulai paiba Kuki lalhobus na ngasei pung mangaram tabdagi horaga numidang waira mathing fawbada maitei khul singda kapsulak padagi nakalani gi marakta khuthona bagi thagdok thokibane thagdok thokpham phanglakpa pawgi matungina senjam sirangi maninglom thangbada lairiba nelon wifi nungjungbi sangsang mulai amasum harautel khulomdi Kuki lalhobusing apaba makhalgi nungmoising sijinaduna akan momona kapslaki khulngal gi bana hasing su handun Kuki lalhobusing mekto nungmoi kapsing ki hairen su pawsna makhatana phongdorakli loina Kuki lalhobusingna bom yauna akan mong sa tharakpa landa adu mafam adu da kulngak gi Khunja sing gi marakta ani laikhide laikhidraba sing adu di Kongpal Khaidam Laikai digi Waikhom Nilsandra Elias Boisa sainifu apokpu gaming boya emasum senjam khunau mamang Laikai digi konsam heroes mitei sei kuntragani pan apokpu gaming santrok Elias zoini thagdok tu khulngak ko volunteer tere soki makhoi gi manungda rims ta manga rasmidi stit ama amasum sijo hospital langolda ama pukatun lekana khen su paus ta makhatana palakli
अमरोमदना आर्मी न फुरकपदा नुपी मपन सोक्तुना लेकनखरे लेमखोंग सिंगमांग कांतो सबल खुरकुल अमसुम सेंजम सिरांग सिंगमगी मियाना लबुक्ता कुमदुना लौ सुरकपदा कुकी मिलिटेंट सिंगबु नुमै काफलवे अमसुम अकी अकंग थोगलोय हाइबगी थाजब पीख्रब थबक तो ओंथोरक्ते हाइदुना ngasi nupi singna laimakhongi 57 mountains division gi camp tamna thomjinbada thomjilubada army gi marakta mungnarakuna makhoina nupi singbu tankhaina bu honarakuna inmada tusinma yauna nupi teret soktuna lekanakre army gi mekedigi nupi singda nongmai makhokna subu yauna fu serak pasu yauke hari soklaba sing kanto sabal PIC da pukatuna lekanaki swadi amaromdana Nagaland gi autonomous council di isdan sumi hohona makhodi yauzaroi herkre Eastern Nagaland gi tribes sing sang Khiamlingan Konyak Form Sangtam Thikhiramasum Yimkhyungi apex body oire Eastern Nagaland People's Organization ENPO na sei kya gi mamang gi Nagaland gi nongpok thangba saruk ta leiriba district taruk punsin autonomous territory natragana council ama semna tarokhi ba demand bo handa government of India na ayawa pirakrabasu ENPO na konsiliba district taruk ta yoriba Eastern Sumi hoho na di makhodi yauzar haina fongdorakre Hiramasigi matana ngasi ke phire district ki Siong town da Eastern Sumi hoho na sinuna peace rally ama salaba matuna wapam ase fongdokpa memorandum ama minister Nephirio da pisinkre memorandum is the Eastern Sumi hoho gi maikedi gi makoidi ENPO na nauna simgani hariba autonomous territory natragana council natragana Nagaland gi tongan state am oigani hariba frontier naga territory asida yawba pamde makoidi political economy ama administration अहुमक्ता हौजिक लेदिबा नागालैंड स्टेट की मनुंग मखाताना लेखिबा पामे कि लोजना करिगुमा इंडिया लेंगा की प्रपोजल असि तौदबा यादि हाइबा लेरगदि ईस्टर्न सुमी की लमसी जोने बोतो डिस्ट्रिक्ट पुनसिन बिरो हाइना नागालैंड की मिनिस्टर तक्सिनख्रे हाइना स्पाउस न मखातारि पनमयाब ENPO की डिमांड बु गवर्नमेंट ऑफ इंडिया ना आयाबा पिरकपदिगी नागालैंड लेंगा ना हायें कंसल्टेटिव मीटिंग अमा पांगथोंगना थरांग तोरमने अदुबो मतम कक्तना येथोखिबगा लोइना नागालैंड स्टेट कैबिनेट की मिफम मना हिरामसिगी मताना मखाताना येंगसिननाबा मतम खर लौबगी तंगाय फदबा लैरि हाइदुनासु फोंगदोखो लैखिरबने हाइदि लोइसलकपोइना पौलफम पाउसी दिगे तोप मरुइबा पावमना राहुल गांधी निमित निनी की खोंगसत मणिपुर थुंगरे राहुल गांधी दा अथिंग पीबगी बिष्णुपुर बीजेपी ऑफिस अमांगाता थोनख्रे राहुल गांधी की खोंगसन हेना सरांगना बथोकले RK इमो राहुल गांधी दा मतेंग पांगबिनबा ताक्सिनख्रे ITLF राहुल गांधी की मणिपुर खोंगसत असि दायता यावदबनी बीजेपी कांग्रेस की लुसिंग राहुल गांधी निमित निनी की खोंगसत इरांग मयुनरिबि स्टेट असि की फिबम येंगसिनबगी दमंगसि अयुक थोंगख्रे मांग एयरपोर्ट की सुचामपुर तम सत्पगी लंबी बिष्णुपुर पुलिस स्टेशन ममांगना मणिपुर पुलिस ना थतुना सदन खिदबन मरम ओरगा मोइरांग द मी लिसिंग क्याना राहुल गांधी बु ओनबा खौरांग नांगायरबसु मोइरांग यौब ngमखिद्रे मरक्सिदा खसांगरब मियामना बिष्णुपुर लेब बीजेपी की ऑफिस मै थादुना अमांगा तथवनख्रे राहुल गांधी नंगा सेयुक पुंग 13 मिनिट 35 ताबदा अखनब सदर फ्लाइट अमद न्यू दिल्ली दगी इंफाल इंटरनेशनल एयरपोर्ट थोंलखि माकपु CLP की लुसिंग ओखरम इबोबि सिंहा MPCC की प्रेसिडेंट के मेगा चंद्र सिंह डिप्यूटी CLP लीडर के रंजीत कांग्रेस MLA सिंह TS लोकेश्वर सिंह अमसुंग सूर्य कुमार ओखरम अमदी MPCC की मसक नायब लुसिंग सिंह तराम ओखी राहुल गांधी ने एयरपोर्ट की VIP रूम दा ngahak panduna leiraba matungda makha gi lambi du suchampur gi dam एयरपोर्ट थादोखी मा की खोंसत अदुदा AICC की स्टीयरिंग कमिटी की मेंबर ओइरि बहान की डिप्यूटी मिनिस्टर गै खांगम फुंगियर असेंबली कंस्टिट्यूंसी की हानगी MLA विक्टर कैसिंग अमसुंग वाबगाई असेंबली कंस्टिट्यूंसी की हानगी MLA MD फजुर रहीम स्लोइनकी एयरपोर्ट परमिशन हंगबो वांग अमतकी पाखोम पिरमखिदे राहुल की खोंसर अदु बिष्णुपुर पुलिस स्टेशन मनाग यौबद सिक्योरिटी की फिबम फते मखारा चप नुंगाइर रोय हान सिक्योरिटी फोर्स न माकी कैनबोएदु अथिंग थमकी राहुल की खोंसर अथिंग थमलकवा दुदा मयाम इरांग हरकी मफम अदुदगी इम्फाल एयरपोर्ट अमुक हलखी नुंगथुल पुंग अहुंगा मखाइदा हेलीकॉप्टर सुचामपुर चटखी राहुल की खोंसत थिंगखिबा अदुद इरांग हरखिबि मैरा पाइबिसिंगना बिष्णुपुर की ब्लॉक लमखाय DC ऑफिस हाइजिन फमना राहुल की खोंसत तराम ओइ आइखोय शांति पामे मणिपुर तोंगान बलेंगा थंब यारोय है कोलाव सिंगलावखी मियाम इरांग हरखिबा अदुन मरम ओइरदुन बिष्णुपुर डिस्ट्रिक्ट दगी ओइना हानना
ꯀꯣꯝꯊꯣꯛꯂꯝꯕ ꯀꯥꯔꯐ꯭ꯌꯨꯒꯤ ꯃꯇꯝ ꯑꯗꯨ ꯅꯨꯡꯊꯤꯜ ꯄꯨꯡ 2:30ꯗ ꯇꯦꯟꯁꯤꯟꯈꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯂꯝꯕꯤꯗ ꯆꯠꯄꯗ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯊꯤꯡꯕ ꯑꯗꯨꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒ ꯂꯣꯏꯅꯔꯛꯈꯤꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤ, ꯍꯥꯟꯅꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯩꯈꯥꯉꯝ, ꯃꯄꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯄꯨꯂꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯃꯣꯏꯔꯥꯡ ꯐꯥꯎꯕ ꯆꯠꯄꯗ ꯑꯌꯥꯕ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗ ꯄꯨꯂꯤꯁꯅ ꯃꯣꯏꯔꯥꯡ ꯐꯥꯎꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯕꯦꯔꯤꯀꯦꯗ ꯑꯃꯁꯨꯡ ꯒꯥꯔꯤ ꯈꯥꯝꯖꯤꯟꯗꯨꯅ ꯊꯤꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯄꯨꯂꯤꯁꯅ ꯈꯥꯔꯤꯕ ꯕꯦꯔꯤꯀꯦꯗ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯆꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤ꯫ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯃꯧ ꯕꯣꯝ ꯀꯥꯞꯇꯨꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯕꯨ ꯇꯟꯈꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯃꯧ ꯕꯣꯝ ꯀꯥꯞꯇꯨꯅ ꯇꯟꯈꯥꯏꯔꯛꯄꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯝꯐꯥꯜ ꯇꯝꯅ ꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯔꯥꯍꯨꯜꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯐꯝꯖꯤꯟꯗꯨꯅ ꯏꯝꯐꯥꯜꯗ ꯍꯜꯍꯟꯈꯤꯅꯨ, ꯃꯣꯏꯔꯥꯡ ꯇꯝꯅ ꯑꯃꯨꯛꯇ ꯌꯧꯔꯝꯈꯣ ꯍꯥꯏꯈꯤ꯫ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯔꯥꯍꯨꯜ ꯏꯝꯐꯥꯜ ꯇꯝꯅ ꯍꯜꯍꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯃꯤ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯤꯗꯃꯛ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯍꯜꯂꯤꯕ ꯃꯐꯝꯁꯤꯡꯗ ꯆꯠꯄꯗ ꯊꯤꯡꯂꯤꯕꯅꯣ? ꯇꯁꯦꯡꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯅꯥꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕ ꯃꯤ ꯑꯃꯕꯨ ꯑꯅꯥꯕ ꯍꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯀꯔꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥꯅꯣ? ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕꯗ ꯕꯤꯁꯅꯨꯄꯨꯔꯒꯤ ꯂꯩꯈꯥꯗ ꯂꯩꯕ ꯕꯤ.ꯖꯦ.ꯄꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯤ.ꯖꯦ.ꯄꯤ ꯑꯣꯐꯤꯁ ꯉꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯍꯥꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯂꯥꯟꯗꯥꯕꯒ ꯂꯣꯏꯅꯅ ꯅꯨꯡꯅ ꯊꯣꯝꯖꯤꯟꯗꯨꯅ ꯑꯃꯥꯡꯗ ꯊꯣꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨ ꯂꯛꯁꯤꯟꯅꯅꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ ꯑꯣꯞꯁ ꯔꯣꯅꯤ ꯃꯌꯦꯡꯕꯝ, ꯑꯣ.ꯁꯤ ꯕꯤꯁꯅꯨꯄꯨꯔ ꯀꯦ ꯗꯤꯅꯦꯁꯅ ꯂꯨꯆꯤꯡꯗꯨꯅ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥ ꯂꯥꯛꯇꯨꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯣꯏꯔꯥꯡꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯎꯅꯕꯒꯤꯗꯃꯛ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯉꯥꯏꯔꯤꯕꯁꯨ ꯃꯣꯏꯔꯥꯡ ꯌꯧꯔꯛꯄ ꯉꯝꯍꯟꯈꯤꯗꯕ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯨꯝꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯃꯣꯏꯔꯥꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯆꯤꯡꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯣꯏꯔꯥꯡꯗ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯂꯥꯛꯄꯗ ꯑꯣꯛꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕꯒ ꯂꯣꯏꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯤꯗꯃꯛ ꯔꯥꯍꯨꯜ ꯒꯥꯟꯙꯤꯕꯨ ꯃꯣꯏꯔꯥꯡꯗ ꯂꯥꯛꯄ ꯊꯤꯡꯂꯤꯕꯅꯣ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯒ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯤꯗꯃꯛ ꯑꯊꯤꯡꯕ ꯄꯤꯔꯤꯕꯅꯣ? ꯇꯁꯦꯡꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯇꯝꯅꯅ ꯊꯣꯛꯍꯟꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯀꯪꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯂꯥꯛꯄꯗ ꯕꯤꯁꯅꯨꯄꯨꯔꯗ ꯊꯤꯡꯗꯨꯅ ꯆꯪꯍꯟꯈꯤꯗꯕ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍ, ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯤꯇꯝꯁꯤꯡ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯑꯅꯤ ꯂꯩꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ, ꯃꯤꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯍꯜꯂꯨ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯃꯔꯛꯁꯤꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯣꯏꯔꯥꯡꯗ ꯍꯦꯂꯤꯀꯣꯞꯇꯔ ꯇꯥꯗꯨꯅ ꯃꯤꯌꯥꯝ ꯎꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯗꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯊꯤꯡꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯈꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯏꯝꯐꯥꯜ ꯇꯝꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯀꯥꯝꯄꯥꯠꯀꯤ ꯑꯥꯏꯗꯤꯌꯦꯜ ꯀꯣꯂꯦꯖꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯏꯟꯃꯦꯠꯁꯤꯡꯒꯤ ꯑꯋꯥꯕꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫